Chinaw miyam mato tayo YouTube channel lebiriba chinaw miyam puno po mogol tanong welcome tawjari chinaw miyam puno ngasi sono ba blog mo pudu lakjage miyam da miyang tahan jage aina purjogato blog ase khoigi Sande Sharma Manipuri Sangit Vidyaloy Kasar gi Chhatra singna pullaga lakliba July gi tang 13 Ratha Jatra numit asi aikhoina akoina khangjirakpadagi matam kuina uba phangakhidraba Joydev isai asi ani thona khoi tawjarakani maitairon ga basa habadi bangla ko hojikti khoi maitairon sina anamba saknarakpa sina poblo poi maramna khoina maitairon oina sum sinjari ado myam ming taje taminasi akoisu haina kano myamda thamjabana chate oja guru singna tambiramba agduga khogi Joydev siu tambiba isai oja mingen panjabda khoi iyamba Kasar Sunai Chanpurgi iyamba oinam Rajen Singha mahakna takpirambani akhoi Joydev ti tamja hodre matam maramdi khoi ojana punsi tenkhibana namakhangda maramaduna ngasi akhogi Sangi Vidyaloy angang sing pullaga aikhoina Joydev asibu matam kuina uba phangkhidraba Joydev asibu aikhoina hogukchage amegasu laiba July gi tang 13 Ratha Jatra numit asida aikhoina jaga natha prabhu ki kripa dagi aikoi pangrok chage oja guru singi meyam gi thojan dagi ado meyam miyang taminasi Laksan man kare nih kok, ada salo. Kan sih salo, kan sih salo.
qua qua đi. Chắc qua sao đó.
mayam joydep ki rehearsal sare sum losanjage chino me koina sum haijai na sunju hayong na sum tabi bani ado gi channel bu jang birba chino me ampuru muna like share subscribe to view me am tona bibu ha pum thamjaraga ngasi ge sare sum losanjage chino me ampuru mak hare krishna